Chinga Session Palan amasung Democracy amadi Federalism da singnarakliba asi kannanabagidamagta nationwide protesta Manipursu sarukyakre CPI, CPIM, RSP amadi Forward Bloc Manipur na sinduna ngasi bitirota laiba irawat babanda pangthokiba thoram aduda Central Control Commission CPI ge member Dr. M. Nara na fongdokibada kumja Lising amaga chamapan kuntraga nipanda fam kiba Chinga Session haina khangnaba Nikhil Hindu Manipuri Mahasabha asi Jananeta Hizam Irawot ki lamjing makada December kungamapan amasung kuntrada numit nini fam ki matam adu ningthau amasung British lenga ki makada thengna kiba amani hairiba Chinga mifam Nikhil Hindu Manipuri Mahasabha haiba asidagi Jananeta Hizam Irabot na Hindu haiba wahi asi lokthokki aduga Nikhil Manipuri Mahasabha haina kauki Democratic oiba secular oiba rajniti gi yawol asi lakna bahotnabada masigi chapter asi Manipur gi powari da khwaidigi maru oiba ama oiri hauziki matamda research tawriba singna amadi Miyamna Chinga Session asi Mamut Tana Khangba Mathou tai Haujiki matamda Chinga Session asi makatana nainabagi tangai fadaba lei haiki Amarom dangasi India sinba tungna CPI amadi left party singna sinduna pangtok liba democracy amadi federalism singnarak liba asi kannanabagi damak nationwide protest asi Manipur khaktanatana India gi mafam singdasu left party singna sinduna pangtok pani hainasu fongdoki Nasigi thogo se koin Chinga Session ningsing thoram haina khan maramdi matamadu ningtho amasung British sason gi makhada praja mayam thengnakiba waraba matamamani masigi nanthongna bamasung British samrajwadi gi colonial rule dugi mayokta amasung ningthogi aur anegi mayokta Jananeta Irabot miyam sigi tungi lambi semnu honabada achobu thodang lorakhiba misak amani maramaduna democratic oiba secular oiba ganatantric oiba Rajniti yawol si lakna buhana bada sigi chapter si Manipur itihas to khwaidigi maruoi maram aduna kon Chinga Session haidana masigi parba se nainaba haunana bagi miyam paksana thinarakna bagi wakhalon duda ngasigi function na se koina lobjabani